ngasi angan bayuk pung ahung ga minute 15 da khangawdana horakpa maina lamfel pata leiba Directorate of Fisheries ki office maina tumna chakre thangnana leiriba CRPF ki camp tagi toina referee khongbagi makhol tarakpada nongmai kapna re khanduna pakthaduna leinaru rabatungda thongnaw hangdoktuna yengnarubada office adugi maning thangba saruktagi hauna mai chakpadu urakhibani hairi fire service ta pawpibadagi khonglei tuna laktuna mai adu kanna bohona bagalunana laksin mangamkhe thawdogadu da office ki mari leinaba che chang amadi kusukhulaya yamba tumna chakre hairi Tongda Fishery Minister S. Rajan amade Department asigi Director H. Balkrishna thawdok thokfam da laktuna yengsinkhre Haukiba pung kunmani haibadi ngase ayu pung nipan fawbada India gi oina nauno COVID-19 positive oiba case masing lesing kontra nipan chahunga yangkhai humdoi thengna kre masiga loinana leibaga sigi apunba COVID-19 positive oikiba migi masing crore ahum lakh kun lesing kontra taruk chamanga ga tara mathoi sukre amade active case lakh ahum lesing marifu taruk chahunga yangkhai mathoi da hanthakre haina Union Health Ministry gi data na utle pungfa masemak tada miyoi chamri ga mautra taret laina asina maram moiraga lekhidre laina asidagi fagalakiba migi changna chada mautra taret 10.5 sukre pungfa Masifauda Lena Asigi the Mug sample crore Nifunipan, Lak Yankai, Lissing Yankai Taruk Chamanga Taret test okay, Masigi Manunda, Lak Tara Taret, Lissing Humfutra Taretka, Chamapan Humfunitoidi, Haukibapung Kunmari Manunda, Taukibani Haina, Indian Council of Medical Research Nahidi. Sikkim gi hauzik governor oiriba Ganga Prasad po ahanbo ina Manipur gi governor oina thabak puragane amaromda Arunachal Pradesh gi governor BD Mishra busu Mizoram gi governor oina su yengsin na bakhangan kre ngarang Rashtrapati Bhavan dagi thadorakiba cherolamagi matungina Manipur gi governor Dr Nazma Haptula matam kharagi oina suti laukibana governor Ganga Prasad Mahakna Sikkim gi governor oina Manipur gi governor oina su matam kharagi oina thabak puragane GSLV F10 EOS 03 haibadi geosynchronous satellite launch vehicle thagatnabagi countdown ngasi ayuktagi hokre haina Indian Space Research Organization ISRO gi maikaidagi khangankre hariba Earth Observation Satellite EOS GISAT-1 asi hayang ayuki pung 5:94 hekta matamda Andhra Pradesh ki Sri Harikota da leiriba Satish Dhawan Space Center dagi thagatkani India na maning makha tamkiba numit ki mangoinena satellite puba vehicle ase nongchingi fibam faragadi thagatkani Lok Sabha da ngarang yatna ba mata yauduna chamga kuntare laksuba Constitution Amendment Bill passed okre bill ase apunba house ki member masing saruk ahum thokpagi manungda saruk anina ayaba pibadagi passed okibane bill ase gi damag house ki member chahumga marifumanga bill ase gi maikaida vote piduna passed okay bill ase na masa masa gi state sing amade union territory singna OBC gi list semjabada ayaba pigedore bill ase passed outringai mamangda bill ase gi matangda house ta khanabada Social Justice and Empowerment Minister Dr Virendra Kumar na hai bill ase na masa masa OBC list semjabata natana laibaga sigi laizariba federal structure busu mapangal haplagane Lakadoriba chahi manga asigi manungda Earth Science Ministry na lupa crore lising mariga supna humfutara taret changna samudra khongnunggi habede Deep Ocean Mission chatharagane wafam asing arang Rajya Sabha da aiba paukhum piraduna Science and Technology gi Minister of State Dr Jitendra Singh na khangan kibane Dr Jitendra na hai ahanba tangka ki oina thizulubada Indian Ocean gi mayai thangba khongnunggi sarukta metric ton million chahumga mari furong gi oigadoba copper nickel cobalt amadi manganese hariba yot ki oiba polam sing laiba thengnare hariba polam sing as US dollar da thokpada billion chamga tararom oigane Manipur gi district khara da diesel amasung petrol gi mamal hengatle Imphal East amasung West da petrol gi mamal liter da paisa taruk hengatuna liter da lupa chamga taruk paisa kuntra taruk pire Tamenglong da na paisa kuntra taruk hengatuna liter da chamga taret paisa humfutara humdoi pire diesel na Imphal East amasung West da paisa manga hengatuna liter da lupa maudra mari paisa ama pire Tamenglong da na paisa kuntra nithoi hengatuna liter da lupa maudra manga paisa kun manga pire atai district singdi mamal hongde mamal hengalabasu Imphal East amasung West na petrol amasung diesel gi mamal kwaidagi yamdaba district oire aduga jiribam nangase su petrol amasung diesel gi mamal kwaidagi yamba district haibadu oire